Manipur Dairy brand gi makhada sangom amasung sangom gi pothok puthokuna state sigi dairy sector da hena chawkhan na bathabak paikhat le haina National Dairy Development Board ki chairman Dr. Mines Sahan haikre amasung ISTV da sandokliba rongmai kabui phurup ki Chung and Chung's channel asi kabui phurup singna subscribe to biduna channel sibu sogat piu haina ISTV network ki president Laitan Them Tombi na haikre kurumjari ISTV news ta taram noksari pau sandung pizari Manipur Dairy brand gi makhada sangom amasung sangom gi pothok sing state sigi dairy sector da hena chawkhan anaba thabak paikhat le haina National Dairy Development Board ki chairman Dr. Mines Sahana Classic Grande da pangthokpa pawmi sing unaba da haikre Mangna makha takibada Manipur ki Governor Ajay Kumar Bhalana NDDB na manage tawriba Manipur Milk Producers Cooperative Union Limited na puthokpa Manipur Dairy haiba brand asi launch tawkibani Governor na kaksing dasu 2 kiloliter bulk milk chilling center amasu hangdokre Masina kungangi mafam singdagi facility sing puthorpa sangom sing hena lokshil thambada mateng oiragani White Revolution 2.0 gi makhada automated milk collection unit AMCU amasung digital banking facility legadaba all women dairy cooperative society manga sembagi ayabasu leire haiki Dr. Mines Sahana makha taraduna revitalizing promising producer owned institutions RPPOI scheme gi makhada NDDB na union da loan oina lupa crore ahum gi grant yawbasu piragani masina farmers singi liability pithokpaga loinana milk plan gi machinery phagat hanbada sizinagani haiki Imphal West District asu anoba dairy plan ama union asigi hangdokna na bapandam thamli brand name Manipur Dairy gi makhada consumer singi amasung dairy farmers singi hena yaifanaba chawkhan anaba thabak singshu paikhatli haiki So I would also like to thank him and also entire team and all the senior officials of the government of Manipur for extending the support to NDDB for being able to do certain activities and start certain new initiatives without many issues. And as I told, NDDB will remain committed for the state of Manipur and the people of Manipur. Manipur government ke Department of Veterinary and Animal Husbandry ki Secretary Michael Ashom na hai state government na laukiba decision gi matungina National Dairy Development Board na January da MOU ma sign tawna ki April tha da ki makoina Manipur Milk Cooperative Union ki management amasung administration manage tawba hokibani miyam da chamam na bo oina leiriba union asi NDDB na laushin ba oina ubiganu union asi NDDB na laushin ba leite hai ki NDDB asi dairy sector da khwaidagi wangba national importance amani makoina sector asida employment generation amasung economic benefits pinanamagi lam asida mateng panggadabani union na chahi tara manga hena lerakpa professionalism yauroktaba loss chalakpana maram oraga union asigi management da NDDB puraklaga makoigi technology amasung management farmers singna khanghaunanaba tamhoraga makoigi scheme gi kanabasu lawduna farmers singna profit leina union asi salai jaba ngamna balokhatpa khongthang amani haiki ana aigi apildi akoigi dairy sector da laiba farmers na union join tobyo anogo union ama ONC anogo waklo namada dairy sector da Manipur da lairibo potential se fully NDDB lakhosi dege kana balawraga sakhona go honaji ISTV da sandukliba rongmai kabui phurup ki Chung and Chung's channel asi kabui phurup singna subscribe to biduna channel sibu sogat piu haina ISTV network ki president Laitan Them Tombi na ngasi Chung and Chung's na sanduna radio nonginda rongmai kabui ki program sandukpagi chahi ani farakpagi thorum da haikre Dimdailong news account laiba Chung and Chung's enterprises office ta pangthoki ba thorum aduda radio nongin ge director Y Ibungo Choba Chung and Chung's enterprises ki president Kadunchung Lamli Kamai amadi radio nongin gi manager Aids Priyojit Sarukyaki ISTV ki president Tombina Makhatana ISTV da sandukliba rongmai kabai furup ki channel Chung and Chung sasi subnagi viewer chamri humpurom tamak oiri
Tampaki lamda leiriba tongan kabui furup singna channel sibu matam sangna miyam gi thogol tohansi hairabadi subscribe to biu ISTV gi oina OTT platform gi khudong chaba piba hobaga loinena Delhi Kolkata amadi Guwahati gi Manipur bhavan singda ISTV yengbagi khudong chaba phanghankhre malem gi mafam amada hektamak OTT gi khuthangda ISTV yengba phanglagani kabui furupna Namna taba Tamenglong district ISTV gi OTT platform lehanana bahona bada kabui phurup ki selenau singna mateng pangbiu haiki Kasam thong merang thong Mahabali ya phatana dei kuti ya ta adu yeng mi sang si yap nem no kitang hai ko ko so bung lady wa koi lady ti ya akhoi gi ISTV no na bi yo ja ga ta ne adu yeng mi sang si yap nem ne si ai chung gi me bising dei na kan heget no bagi dam ta ta ko wi ya bai sinau gi nak dei bunga ta ne adu support tab du ko ai no mu ja program mo puto ko puto no bisai sam sang ya wa sa program puto no puto da Hojiki akhoi ISTV OTT platform le any jaga di yamare Delhi madu bhavan le pai se do OTT le pale mo bhavan ni sabri yema pangani kalta ga pale Guwahati le madu hojiki no le bani adu idagi ma padu su no mo phangabri hojiki tamil hojiki le phaduli yamba ya ya hoi degi OTT idul box se si pale ga adu tabo magi internet ki signal di daga internet wi fi bang di ya direct sam do wi fi signal sam ya ya sida chung ya bi sino hina tamil long da sige organize to bi ya adum ya ba phangane Toramadu da saruk yakiba radio nongin gi director Y ibungo chobana rongmai kabui frip ki chung and chungs program listener masing noma gi hangalakli adubu program sing puthokpa matamda target audience ki fibam gi matungin na puthoksi haiki Program sing puthokpa matamda maduna miyamda wakhal losing piba ngamba oihanduna afaba ahongba kunai ma purakpada mateng oigani haiki Hojik akoi world gi oina hojik se mafam khudi makta problem like to yogdre crime to the yog masi mi masing hengalali ba khudingi crime masi atum hengalagani aduna masi pura makse akoi Manipur gi oina inclusively akoi Manipur akoi territory gi oina akoi na khallaga indigenous people akoi punamak unity oidaba yada matang adu la amadi akoi khudimak chingmi tami akoi gi 7th class yaw khudimak akoi sida yaw akoi ching le chingmi sing amadi tami punna akoi punna wa dana da tuition da karma mai da kalom da kari development local pe ava go me da yengsin bida area da kamai yengsin la ji hamna sing akoi grievances mayam si akoi na ukalaga masi achoba force amaga loina na akoi development mai da akoi na purana bo hona si paugi marak sida break malomina se Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore di market value ori aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oraba trainer singdagi guidance lobiu tambiu Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule CJ Breast and Thyroid Clinic CJ Hospital na lakliba September gi tang 15 dagina kun fauba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho CJ Hospital da pau faubirau Soccer company की crown maker real
Chahi Yankai Suraba Soccer Company ki Crown Makerville. Hauzik market ta phangviragani. Mahau yamna leiba pisu yam chawba Crown Makerville saman. Mayamsu mahau yengbiu Crown Makerville. Break tungda Mohana Taram Noksari, Makatarak Pau Pizari. Wangoi Assembly Constituency ki Manung Chanbada leba Wangoi Khaidem Amadi like Frapam Anigi Tainaba Venus Ibobi Poultry Farm Mapada Fit Yankai Hena. Turel Torban Kai Kibaduna Yumnam Hydrom like Frapam Iram Sefai Mutum Pivo Mayang Imphal Chirai Paubitek Upopi Kokchai Amadi Mayailam Bichaliba Main Road ki Sharuk Kongoi Shorok Tagi Yumnam Hydrom Paugi Lambi Asi Faunadre. Iram Sigi Matangda Paudum Ama. Ngarang September ki tang tara taret ingkumja lising ni sumna kunmanga aiba numit asigi nongramda gi pungmari makhai taba matamda impan toren gi torban haibadi wangoi khaide mamadi wangoi laifafam ani gi tainaba poultry farm amagi mapada food chama muk hana kaiba horokudi hojikti food chani gi mathakta kaire aduna maram moraga haiba ising asi maroina mutum phibau kyam la sangkrong pobitek Iram Sipai, Pibo, Naching Bam, Matang Power Laga, who say, Mayang Falgi, Hariba, Kongoshoki Matata, Singje, Kugi Matata Ciele, Aduna Maramora, Hib Singasi, Mayalambi, or in a Mayang Pandina. You know, don't power, Hibalambisi, Pongadre, Hiram Siki Matanga, Luton Mangamika, Unabagi, Powder Mutaminus. And Tazada among the Singis Oropa. And the Kogi Yamna, Nomagi. Long Singuraga Hingba, Mang Pagi Zago Benina. I'm like Tiva, Toto Hype Tare. I am a Patopan and Hodaba. I'm Sauna Karakiva Webna. A Shagi Lopam, Zagashida, Loxamani, Leje. I should not sack them. I don't know Patok Sengre. I'm not yet a lady, but Langi Mamsa. I am an Apogre. Among the Mina Yam Kitanga to Cabrana. And that the actor from Marima Wanga Quagi, Shinji, Soroki, Lemai and Calapita. Adona. Lomi Shingi Yam Labaktiva, Adugulaba, Kudong Sadava, Mayonare, Masi Manipus, Engaki, Governor Lenga Panba, Matam Webenina, Governor Long Suba, Pegi Lajeriba, Lomi Shingi, so what Tembanga Pibinava, or Zamoina, Apitoja. As a Sarama do the Haven on the Ispondagi Shankalaga, Agogi Sahi Nalaga, Haitare, Sahi Anigumba, Hada Basulay, I did one day Matang Toraga. Aduna Sapsabadi Shimag the Hybriding Umbre. Masidagi Kak income isa issue Manuka maintenance, the winner later Bazaar. Smana Mamiam not all from the La Pab is had Lujabanga Kuingazingo, Kadi Pau Tamoda. Ahamada Nungaite Adubo Mayangi, I the Aikatagina Teco, Mayam Punamakita or Panina Ahamada, I ngarang ayuk fakti hapak kanjalaga thamami ado hapan namgai gere na hapan namgai gi daidi upai leitre mayangi adum phaba langnare intha jale ado upai leitabadagi pharo hairaga adumaina makhata na adum phahalisin sai lenga kai masi matung tabada masi tawktana ba section thorang adi Torian Kumbangi Sabsaba, Katang Sharkagi Magidagi Yang Chalani, Shagi Patoki, I Katagi Natravanina, Madudo, I show Pentopatamaga, Lay Habatare. Wakanda di Nungai Tragaso, I Kandagi Nate Habagi, Adumina Kantuoga, Adumina Lay. How's Uriba Satamasi, Kongoi Soroki, Maning Amadi Mamanga, Laiba Lopari, Lishingamagi Matata. Leiba low pari singda farmer singi nga thada badu hoji loina paraga chalaga koi tonga tonga ma Manipuri mafam dagi lakba miyo singna in masing kang dan inje tharaga da koi hoji nga ji phanari aduna ngami singi da makte oidadi hoise makokta makot hamna ba haibadu tare maramdi masa masa gi oina chahi amagi thamjaba nga adu loina patho chakhabadina ngami singna phongdok pa matungina madu langak na miyeng changhaningi haibo wafam thamai aduna houjing maki oina Wangoi Amadi like from the Kaiba Ting and a sea of Mukidi or not Ting Bangamri, Ting Naba Yamakana, Honari, Adubo, Hosik, Haiba Ising a Sina Maramoraga, Haiba, Zagasi, the Ising Sakopaki Sangi, Punkuding Asumashum Henkalei, Aduna, Haiba Zagasi, Punkada, Matokarama, Tinga, no Haibadu, Kuimakataba, Langana, Jam Kana, Tinabi Honari, Aduba, Karam Kana Tinga, Haibadu Matangudi, Yimina Kibatari. Loshilakpada Maruba Pamukana Pizari.
Manipur Dairy Brand की मखादा संगोम अमसुंग संगोम की पोथोक पुथोक्तुना स्टेट की डायरी सेक्टर दा एन साउखन थबक पाइखटले हाइना नेशनल डायरी डेवलपमेंट बोर्ड की चेयरमैन डॉक्टर मिनेश सहान हाइख्रे अमसुंग ISTV दा संदोकलिबा रोंगमई कबुई फुरुप की चंग एंड चंग्स चैनल असी कबुई फुरुप सिंगना सब्सक्राइब तौबिदुना चैनल सिबु सौगतपियु हाइना ISTV नेटवर्क की प्रेसिडेंट लैतानथेम तोंबिन हाइख्रे पावगी ISTV न्यूज़ टेंशन जरी मिरंग ताबीर पुनमकु अमुक हन्ना